Online manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau kisingna Indiagi citizen na trekhalabadi laibak si thadolaga chatkibana hena phagani Joy Kumar NPP Manipur State Unit ki President Y Joy Kumar na high grade constitution na piba fundamental right ki mayakta lairiba kuki furuf ki miyoi sing ase Indiagi citizen na tre haina khalabadi laibak si thadolaga chatkibana phaba oigani Wafam Masi Union Home Minister Misana State Asida Free Movement Lehena Bagi Kangalakibaga Iroina Nangarang Imphal Lagi Senapati Tamna Chatkadaba MST ki bus ama kuki singa ating mapirakiba adugi matang na pangthokpa paugi mifam ama da mahana phongdokibani Naram thongda laiba NPP Manipur State Unit ki office staff party asigi makok thongba luchingba kaya yauna pangthokpa paugi mifam aduda Joy Kumar na hai Union Home Minister na lauthokiba wafam ama bu kuki furuf ki miyoi singna thawai usita na laukiba adu constitution gi mayauta lepa illegal oiba thawangni Kuki sing asi Indiagi citizen amani haina khalabadi Union Home Minister na lauthokiba wafam adu ikai khumna fam thokpani loinana makoina khundaba mafamda Indiagi constitution asi chatnabada apanba piroidabani constitution na Indiagi mipum khudingmak fundamental right fanganba gadabani haiba wafam asi mayek sengna yauri loinana constitution ga article 19 digi makhada leiba asigi miyamna chatningba mafamda aye apan amata yauduna chatpagi ayaba piribani haiba article asigi makhada Union Home Minister na Lauthorakiba free movement gi wafam adu kuki singna Indiagi citizen amani haina khalabadi yafam thokpani Kariguma makoi sing asi Indiagi miyoi amani haina khanba ngamdrabadi leiba asi thadoktuna makoi gi hawrakfamda chatkibana hena phagani Violence na kaidawnungda kanaba purakloi haibasi khangna thabak tawgadabani state asida president rule lak thamlakkibadagi ngarang security force na akanba action lawba ngamkhibani haina khalli asiguma makhagi action adu popularly government lairiba matamda lokhatpa ukhide state asigi miyamda constitution na piba fundamental rights sing fanganabagi damak center na lokhalakpa tharang khudingma party sina taramna ugli haina su Joy Kumar na makhata na phongdokhi Kangpokpi Churchanpur yauna kuki taba mafam singda matam kaktaba total shutdown chathari Center na paikhalakpa tharangbu thawai usittaba mawongda state asi fauduna chaliba national highway sing yauna maroiba lambi singda miyamna Ningthina chathok chasin yahanaba paikhalakpa khongthangda ayet apan pirubadagi security force na lokhalakpa thabakta miyoi ama lekhidaba amadi miyoi khara so apan yaukibabu yaningde haidina kuki gi CSO sing amadi maheroi lup sing na matam kaktaba total shutdown gi khongjang changsili Kangpokpi Churchanpur Tengnopal yauna kuki singna khundaba mafam singda chathariba matam kaktaba shutdown na maram oiduna state asidagi mapalamda chatkadaba passenger puba amadi potchai puba gari sing chatpada khudongchadaba mayoknaki Masigi mathakta kuki singna khundaba mafam singdi miyam chathok chasin tawbada chauna panba oire matam kaktaba shutdown na maram oiduna kuki singna khundaba mafam singda mahaisang sing thonglona ki kaithel kana khide lambida gari chatpagi chang yamna hanthaki maru oina ngarang kuki singna Kangpokpi district ta changsin khiba khongjangda lambida nungjaw sing yauna uwa kaya paisinduna lambi chatpada thingma pikhiba aduna maram oiraga ngasi su makhata na national highway asida chathok chasin tawbada chauna awaba mayoknari adumoina matam kaktaba shutdown gi khongjang tangsilingai manung asida hojik fawbagi oina hena pamdaba thodok sing thokpagi pawdi leitri security force ki maikaidagi su pamdaba thodok sing thoktanaba akanba cheksin tarang lokhatli nakal amaramda shutdown asida ITLF KNO general headquarters ko to HAS ZSP GSO Churchanpur amasung MSO Churchanpur gi maikaidagi su sawgatkani haina tongan na thadorakpa cherol singda phongdoragli Security force na Mafam Kayada combing operation chathaduna khusukulai kaya fagatkhre Security force ki kangbu na Manipur ki ching amasung tamgi tongan ba mafam manga da haibadi Imphal West ki Sengmaijing Hangul Urkhul district ki Thawai Kuki Village Jiribam district ki Vidyanagar Khul Imphal East district ki Chingai Ching amadi Tengnopal district ki Sanamda combing operation chathabada khulai kaya fagatpa ngamle hairi police ki pauna hairi pausin hai ngarang Imphal West district ki Hianglam police station ki manung chana Sengmaijing Hangul da operation chathabada khulai kaya fagatpa ngamle fagalaba khulai sing adudi ahangba magazine ga loinana SMG carbine ama single bolt action rifle ama .303 modified rifle ama local made single barrel ama .22 rifle ani recover revolver cartridge box containing 12 rifle round manga .36 Indian made hand grenade ama walkie talkie wireless set ama Chinese hand grenade ama MK ani grenade ama tube launching IA-14 Jar smoke cell ama 38mm cartridge anti-riot rubber bullet ama smoke cell chili ama stun cell normal ama bulletproof helmet ani cheng bag tara cotton cloth mixed color red and white mari amuba machugi polythene khara su phagat pangamle hari
Amarom ngarang Ukhul District ki Litan Police Station ki manung chana Thawai Kuki Blast thi humbagi thabak chathabada 81 mm ki country made pompi mortar ani 51 mm country made pompi gun ani country mortar bomb mapan insas empty case turret SLR empty case ani SBBL empty case Cortex wire Nipan M1 Baofeng set unserviceable Thawai Kuki Blast ki mafam sing yengbada sizinanaba telescopic site amasung fagatpa ngamkhi amram nangarang Jiribam district ki Vidyanagar da chathakiba operation da sukulai kya fagatpa ngamle hairi fagalaba khulai sing adudi 12 bore pump action shotgun ama 12 bore SBBL 132 12 bore live cartridge 12 7.62 round ani barrel cleaning rod ama monocular 27 BP jacket ama BP plate ahom helmet ahom jungle boot manga handset baofeng ahom amadi plug kalonya na handset charger ama fagat pangamle hari amaram nangarang Imphal East district ki chingai ching da chathakiba operation da so insas rifle magazine kungataruk 7.62 mm ammunition manga .303 ammunition mari detonator yaudaba 32 IG hand grenade ama detonator fuse ama detonator ama RPG shell ama 12 mortar shell taragama 12 plate yaudaba BP jacket mapan BP plate ama ammunition box ahum ni hari amarom nangarang Technopol district ki Technopol police station ki manung chana sanamda combing operation chathaba matamda khulai kya fagat le hari khulai sing adudi insas Excalibur folding batkal loinaba magazine ama magazine ga loinana carbine ama magazine ga loinaba carbine ama magazine ga konana FGC mapan 9mm rifle ani magazine ga loinaba local med 9mm pistol mari long range improvised mortar local med mari BP jacket ani hand grenade number 36 to Motorola RS10 9mm gi live round 54 5.56 mm inches live round 16 7.62 mm AK live round 30 5.56 mm inches fire case ani 51 ms mortar HE bomb ani ni hari